CM gi Jiribam Khongchat Maram Khangdana Tokhre Security Convoy Jiribam dagi Imphal da Hallakhre Pawasi ngasi nungthil phongkhiba kangla pau se dagi laukhatjabane Jiribam district ki manungchanna Jiribam district headquarter dagi kilometer 30 rom changlaga leiba Borobekra police station gi manungchana leiba lamtai khunaw amade atai mitai na khunda ba khulsingda kuki singna landarak tuna khulsing adu da leiba mitai gi yum mai thadokhiba amade mafam dudagi lanjelak hojik Jiribam district headquarter gi tongan ba mafam tareta hangliba relief camp sing da sangjafam lawduna leire Jiribam gi oiragliba phibam yengsinaba chief minister N Biren na Jiribam da chatkani haina CM gi security convoy fauba hana Jiribam da thungduna leiraklabasu chief minister gi Jiribam Khongchat Maram Khangdana Tokhre Jiribam da han leirakhiba security convoy ngasi Imphal gi damak Jiribam thadokre haire Pau asina makhatari vade chief minister na Jiribam da hojik maki oina de laklaroi tabada lanjena duna leiriba miyoi singna masa gi mayum da changba phanglaroi davra haina mi paiba pokna re Borobekra da thokliba irang ase laksinaba Jiribam da super season duna khudaki oina thajan khiba Manipur police ki CDO sing ngasi fauba Borobekra yoksinba ngamdana Jiribam district headquarter da leiri haire tha asigi tarukta thokhiba mitai singi yum mai thaba amade mitai ama kuki singna hatkiba sigi matung Jiribam district ta thaudok masa natana atai pamdaba ka henna irang thokpagi paudi leitre lanjenariba Borobekra dagi hojikna relief camp sing da sangjafam lawduna leiriba singna de laingang security matik sana piduna masa gi hanagi yumda hanjil hanbiyo haire amarom da pochai thanna yawba gari chatruk lom nahal makai Jiribam da panduna leirakhiba adu ngasi gari chamaga yankhai rom security gi akan bangak sel ga loina na Imphal gi damak Jiribam thadokre laihawriba gari chamri ga yankhai rom asisu athubata security matik chana ngaklaga Imphal yahunbinaba driver sing na mari leinaba singge pukning sing silakle amarom da Manipur da hojik thokliba irang asibu laksin navagi pandam da security personnel sing na vulnerable oiba ching amasung tampake district sing da thiba amasung area domination tawbagi thabak leptana chathare police taki fangba pawa mana khongthang asigi saruk ama oina security force na Jiribam district ki Borobekra police station na konba Jakurador part 2 da leiba yum sing da changduna thiba humbagi operation chathakre operation adu da chawrak na yum ni furom changduna thiba humbagi thabak chathake maduda mifa mipun natraga khuchu khulai fakhiwadi leite hainasu pawasina makhatare Zomi council na CCpur da Tokhaiba custom division Hangnaba Hotnari pawasi ngasi nungthil phongkhiba kangla pau se dagi laukhatjabane Zomi Council Starting Committee Churachandpur gi General Secretary Nangmuan Sang Lethil Kaubasina haukiba chahi asigi January 10 da India Lenga ki Ministry of Finance ki Revenue Department ki Revenue Secretary da thakiba cherol amagi matungin na Churachandpur Lamka da anoba custom division ama hangdoknaba amade CGST division hangtoknaba wafam gi makha chatharakpagi file process da custom policy wing gi OSD Custom 4 na Guwahati da leiba Chief Commissioner of Custom amadi Central Tax da Zomi Council Starring Committee gi warol adugi paukhum chaliba chahi asigi March 3 faubada paukhum pinaba matam thakiba wafam amasu nauna lakle thakiba cherol asida hairivade Zomi Council Starring Committee na India Lenga ki Department of Revenue gi Secretary da thaba cherol aduna maruwaina palliba wafam de Manipur da Kanglup ki irang na maram oiduna CGST gi Tax Imphal da leidiba office ta tribal sing maruwaina Churachandpur da leidiba lainga ki official amade lanai miyoi kayana tax thibada awaba oire district asida custom division hangnaba wafam lakliba sina Manipur asi Myanmar ga tainaba maramna trade center ama bihang da sanaba pipeline da leire haiba wafam da yumpham oiraga custom division ama separate ohenbiyu haire Guwahati da leiba chief commission custom amade Central Tax Revenue Department na hiram asagi matang da kari kamen pikre natraga pidri haibagi chamam naba leire